ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯒꯣꯏ ꯁꯥꯕꯤ ꯚꯨꯠ ꯅꯨꯄꯤ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯊꯧꯕ ꯃꯩꯇꯩ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯁꯥꯔꯤꯕ ꯑꯆꯧꯕ ꯁꯪꯂꯦꯟ ꯑꯗꯨ ꯃꯩ ꯌꯥꯝꯅ ꯉꯥꯜꯂꯤ꯫ ꯄꯨꯡ ꯄꯦꯅꯥ ꯂꯥꯡꯗ꯭ꯔꯦꯟ ꯌꯩꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯈꯔ ꯈꯔ ꯇꯥꯔꯤ꯫ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯖꯒꯣꯏ ꯁꯥꯔꯤ꯫ ꯐꯛꯁꯥꯡ ꯊꯥꯗꯨꯅ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯖꯒꯣꯏ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ, ꯖꯒꯣꯏ ꯁꯥꯐꯝ ꯃꯌꯥꯏ ꯑꯗꯣꯝꯗ ꯂꯥꯏꯕꯛ ꯀꯠꯅ ꯀꯠꯅꯗꯨꯅ ꯁꯦꯜ ꯊꯥꯕ ꯆꯪꯅꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯗ ꯁꯦꯜ ꯊꯥꯔꯝꯂꯒ ꯀꯣꯛ ꯅꯣꯜꯂꯒ ꯑꯃꯨꯛ ꯊꯣꯔꯛꯅꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯖꯒꯣꯏ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯍꯜ ꯑꯃꯅ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯥꯔꯛꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯄꯤꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯩꯃꯅ ꯁꯦꯜꯁꯦ ꯍꯦꯛ ꯎꯕꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ, ꯍꯤꯡꯒꯗꯕ ꯃꯥꯜꯂꯤ꯫ ꯁꯦꯜ ꯍꯦꯛ ꯎꯗꯕ ꯄꯥꯏꯗꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯅꯨꯄꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯦ ꯍꯥꯏꯕ ꯀꯥꯎꯔꯨꯔꯕ ꯃꯥꯜꯂꯦ꯫ ꯑꯁ, ꯀꯌꯥꯝ ꯊꯦꯡꯉꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯤꯁꯨ ꯏꯇꯣꯝꯇ ꯍꯟꯗꯧꯔꯤꯕ꯭ꯔꯥ? ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯏꯇꯩꯃ ꯂꯩꯃ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯦ꯫ ꯏꯇꯩꯃ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯂꯣꯏꯗ꯭ꯔꯣ? ꯏꯇꯩꯃꯒꯤ ꯂꯩꯀꯥꯏ ꯌꯧꯕꯗꯗꯤ ꯑꯍꯤꯡ ꯑꯣꯏꯔꯅꯤ꯫ ꯊꯦꯡꯂꯕꯁꯨ ꯑꯗꯨꯝ ꯍꯟꯕ ताबꯅꯤ꯫ ꯑꯣ ꯐꯔꯦ ꯏꯇꯩꯃ, ꯀꯤꯕꯨ ꯀꯤꯗ꯭ꯔꯕꯗꯤ ꯍꯜꯂꯣ꯫ ꯂꯩꯃꯗꯨ ꯈꯨꯝꯗꯦ, ꯃꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯂꯦ꯫ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯏꯇꯩꯃ, ꯑꯩ ꯊꯤꯟꯕꯤꯔꯒꯦ꯫ ꯏꯇꯩꯃ, ꯁꯨꯃꯥꯏꯅ ꯑꯃꯝꯕ ꯊꯦꯡꯗ ꯆꯠꯂꯅꯨ꯫ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯉꯜꯂꯤꯉꯩ ꯍꯟꯅꯅꯕ ꯇꯧ꯫ ꯃꯤꯅ ꯊꯦꯡꯅ ꯍꯦꯛꯇ ꯊꯣꯡꯅꯔꯛꯏ, ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯊꯦꯡꯉꯤ꯫ ꯑꯁ, ꯏꯌꯥꯝꯕꯗꯤ ꯆꯠꯄ ꯂꯦꯡꯕ ꯈꯔ ꯉꯝꯂꯕ꯭ꯔꯥ? ꯈꯔ ꯉꯝꯂꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯃꯅ ꯀꯧꯏꯅ ꯊꯣꯛꯇꯣꯏꯒꯤꯅꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯒꯤꯅꯦ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯗꯤ ꯀꯤꯔꯕꯅꯤꯅ ꯍꯦꯛꯇ ꯀꯞꯄꯛꯏ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯏꯌꯥꯝꯕꯗꯨꯕꯣ? ꯂꯥꯏꯑꯣꯛꯅꯕꯅꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯏꯌꯥꯝꯕꯗꯨꯅꯅꯦ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ, ꯀꯔꯤ ꯊꯦꯡꯅꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯗꯕꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯏꯇꯣꯝꯇ ꯆꯠꯈꯤꯕ ꯌꯥꯔꯅꯤꯌꯦ ꯇꯣꯟꯗꯣꯟ꯫ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃ, ꯌꯨꯝ ꯌꯧꯁꯤꯜꯂꯝꯕꯒꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯒꯤ ꯌꯨꯝ ꯇꯥꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯇꯣꯟꯗꯣꯟꯅ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃ ꯂꯩꯄꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎꯏ꯫ ꯂꯩꯃꯅ ꯇꯣꯟꯗꯣꯟꯗ, ꯇꯣꯟꯗꯣꯟ, ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ? ꯑꯁꯤꯒꯤ ꯂꯩꯄꯨꯡ ꯃꯊꯛꯇ ꯍꯧꯔꯤꯕ ꯃꯪꯒꯦ ꯄꯥꯝꯕꯤꯁꯦ ꯑꯁꯤꯒꯤ ꯃꯈꯥꯗꯅꯤ ꯂꯥꯏꯑꯣꯛꯅꯔꯤꯁꯦ꯫ ꯅꯌꯥꯝꯕꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯅ ꯐꯝꯂꯒ ꯂꯩꯄꯨꯡ ꯋꯥꯔꯤ ꯂꯤꯕꯤꯔꯤꯁꯦ꯫ ꯑꯗꯣ ꯅꯍꯥꯟ ꯊꯥꯡꯖ ꯅꯨꯃꯤꯠꯇꯅꯦ ꯊꯦꯡꯂꯕ ꯐꯥꯎꯕ ꯆꯪꯂꯛꯇꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯪꯒꯦ ꯃꯈꯣꯡꯗ ꯐꯝꯂꯒ ꯀꯅꯥꯗ ꯋꯥꯔꯤ ꯂꯤꯔꯤꯕꯅꯣ ꯈꯪꯗꯦ, ꯃꯪꯒꯦ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯈꯨꯠꯇꯣ ꯃꯊꯛꯇ ꯊꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯣ, ꯂꯥꯏꯑꯣꯛꯅꯕ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯏꯇꯩꯃ꯫ ꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯗꯕꯤ ꯃꯪꯒꯦ ꯄꯥꯝꯕꯤꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯣꯟꯗꯣꯟꯒ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯂꯥꯛꯏ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯊꯣꯡꯒꯥꯜꯗ ꯂꯩꯃꯒꯤ ꯅꯨꯄꯥꯗꯨ ꯃꯇꯣꯝꯇ ꯃꯁꯥꯗꯨ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ, ꯇꯥꯇꯣꯟ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯔꯤ ꯇꯧꯔꯤꯅꯣ? ꯂꯩꯃꯒꯤ ꯅꯨꯄꯥ ꯏꯅꯥꯎꯅ, ꯅꯣꯏꯅ ꯂꯥꯛꯄꯗ ꯃꯪꯒꯦ ꯃꯈꯣꯡꯗ ꯃꯤ ꯂꯩꯕ ꯎꯔꯛꯄ꯭ꯔꯥ? ꯑꯉꯥꯡꯁꯤꯡ ꯐꯝꯕ ꯎꯔꯛꯄ꯭ꯔꯥꯕ? ꯇꯣꯟꯗꯣꯟꯅ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯒ ꯃꯪꯒꯦ ꯍꯧꯕ ꯂꯩꯄꯨꯡꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯂꯩꯃꯅ, ꯀꯤꯒꯅꯨ ꯇꯣꯟꯗꯣꯟ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯅꯌꯥꯝꯕꯁꯦ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯦ ꯍꯥꯏꯕꯗꯣ꯫ ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯇꯣꯟꯗꯣꯟ, ꯅꯪ ꯀꯤꯔꯗꯤ ꯍꯌꯦꯡ ꯆꯠꯂꯣꯗꯅ꯫ ꯀꯤꯕꯩꯗꯤ ꯀꯤꯗꯦꯗ ꯏꯇꯩꯃ,
ꯌꯨꯝꯗ ꯏꯃꯥ ꯕꯥꯖꯤꯗꯣ ꯄꯥꯈꯠꯂꯝꯒꯗ꯭ꯔꯥꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ꯫ ꯑꯗꯣ ꯀꯤꯒꯅꯨꯀꯣ꯫ ꯁꯦꯁꯦ ꯐꯤꯁꯦ ꯀꯣꯛꯇ ꯆꯦꯠꯅ ꯌꯦꯠꯁꯤꯜꯂꯣ꯫ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯆꯠꯂꯦꯀꯣ꯫ ꯂꯩꯃꯅ ꯃꯥꯒꯤ ꯅꯨꯄꯥ ꯏꯅꯥꯎꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯗꯣ ꯂꯩꯃꯅ ꯄꯤꯔꯛꯄ ꯐꯤ ꯑꯗꯨ ꯃꯀꯣꯛ ꯊꯨꯡꯅꯅꯕ ꯌꯦꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯇꯣꯟꯗꯣꯟꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯪꯒꯦ ꯍꯧꯕ ꯂꯩꯄꯨꯡ ꯑꯗꯨ ꯂꯥꯟꯊꯣꯔꯛꯏ꯫ ꯇꯣꯟꯗꯣꯟ ꯃꯪꯒꯦ ꯄꯥꯝꯕꯤ ꯍꯧꯕ ꯃꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯇꯝꯗꯤ ꯇꯝꯅꯗꯦ꯫ ꯇꯣꯟꯗꯣꯟ ꯀꯤꯕ ꯈꯔ ꯐꯩ꯫ ꯇꯣꯟꯗꯣꯟꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯇꯣꯟꯗꯣꯟꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯪꯒꯦ ꯄꯥꯝꯕꯤꯔꯣꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯁꯝꯂꯒ ꯆꯦꯟꯈꯤ ꯑꯗꯨꯒ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯀꯥꯈꯠꯈꯤ꯫ ꯇꯣꯟꯗꯣꯟ ꯍꯥꯏꯖꯤꯟꯗꯅ ꯂꯥꯎꯔꯒ ꯃꯌꯨꯝꯂꯣꯝꯗ ꯀꯞꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯑꯍꯤꯡ ꯑꯁꯤꯗ ꯃꯊꯣꯡ ꯆꯥꯗꯕ ꯀꯅꯥꯅꯣ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤꯕꯣ? ꯀꯔꯤ ꯃꯊꯧ ꯂꯩꯗꯅ ꯃꯪꯒꯦ ꯄꯥꯝꯕꯤ ꯃꯄꯥ ꯑꯁꯤꯗ ꯂꯥꯜꯂꯨꯔꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯉꯁꯤꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ ꯖꯥꯠꯂꯥ? ꯂꯩꯃꯅ ꯖꯒꯣꯏ ꯁꯥꯔꯨꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯣꯟꯗꯣꯟ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯈꯨꯜꯁꯤꯡꯗ ꯄꯥꯎ ꯇꯥꯅꯔꯛꯏ꯫ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯟꯗꯣꯟꯕꯨ ꯊꯤꯔꯨꯕꯗ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯈꯥꯗ ꯁꯤꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯩꯃꯅ ꯖꯒꯣꯏ ꯁꯥꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯂꯩꯕꯨ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯇꯣꯟꯗꯣꯟꯅ ꯂꯩꯃꯕꯨ ꯊꯤꯟꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯣꯟꯗꯣꯟꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯍꯧꯕ ꯑꯍꯜ ꯑꯗꯨꯁꯨ ꯇꯣꯟꯗꯣꯟ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯪꯒꯦ ꯍꯧꯕ ꯂꯩꯄꯨꯡ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯄ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯁꯨ ꯈꯔ ꯈꯪꯍꯟꯕꯗꯤ ꯐꯕꯅꯤ꯫ ꯁꯟꯒꯤ ꯁꯖꯤꯛꯁꯨ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯅꯨꯡꯁꯥꯁꯤ ꯁꯥꯒꯠꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯐꯥꯜꯍꯧꯔꯨꯈꯤꯒꯦ꯫ ꯑꯍꯜ ꯑꯗꯨ ꯊꯥꯡꯒꯣꯜ ꯑꯃꯒ ꯕꯣꯔꯥ ꯑꯃꯒ ꯄꯥꯏꯔꯒ ꯁꯖꯤꯛ ꯐꯥꯟꯕ ꯊꯣꯛꯂꯛꯏ꯫ ꯁꯖꯤꯛ ꯐꯥꯜꯂꯒ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯃꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯏ꯫ ꯑꯍꯜ ꯑꯗꯨ ꯂꯩꯃꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟ ꯁꯤꯕꯗꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕ ꯃꯇꯝ ꯈꯔ ꯂꯦꯞꯂꯝꯃꯤ꯫ ꯂꯩꯃꯗꯤ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗ ꯖꯒꯣꯏ ꯁꯥꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯂꯩꯃꯅ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪꯁꯤꯡ, ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤꯡ, ꯍꯅꯨ ꯍꯅꯥꯁꯤꯡ ꯂꯩꯃꯗ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯂꯩꯃꯒꯤ ꯈꯨꯜ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯔꯨꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯜꯁꯦ ꯍꯦꯛ ꯎꯕꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ, ꯍꯤꯡꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯁꯦꯜꯁꯦ ꯍꯦꯛ ꯎꯗꯕ ꯄꯥꯏꯗꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯈꯣꯏꯔꯥꯡꯈꯣꯏ ꯁꯥꯎꯅꯩ꯫ ꯂꯩꯃꯅ ꯀꯩꯊꯦꯜ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ "ꯏꯇꯩꯃ, ꯁꯦꯜꯕꯨ ꯀꯌꯥ ꯐꯪꯂꯛꯂꯕꯒꯦ? ꯄꯣꯠ ꯈꯔ ꯂꯧꯈꯣꯗꯅ"꯫ "ꯍꯣꯏ ꯍꯣꯏ ꯂꯩꯒꯦ꯫ ꯀꯣꯕꯤꯁꯦ ꯀꯌꯥꯅꯣ? ꯈꯥꯃꯦꯟꯁꯤꯅ ꯀꯌꯥꯅꯣ?" "ꯏꯇꯩꯃ, ꯈꯥꯃꯦꯟꯁꯤꯅ..." "ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯦꯜꯗꯣ ꯁꯤꯗꯒꯤ ꯂꯧꯍꯧꯔꯣ꯫ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤ, ꯃꯝꯃꯤ"꯫ "ꯏꯇꯩꯃ ꯊꯦꯡꯉꯦ, ꯌꯨꯝ ꯌꯧꯕꯗ ꯑꯍꯤꯡ ꯑꯣꯏꯔꯅꯤ꯫ ꯀꯅꯥꯗꯅꯣꯃꯗ ꯂꯦꯛꯈ꯭ꯔꯣꯗꯅ, ꯑꯩꯁꯨ ꯊꯤꯟꯕ ꯀꯤꯖꯩ, ꯊꯥꯡꯖ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ"꯫ "ꯑꯩ ꯍꯟꯗꯕ ꯌꯥꯗꯕꯅꯤ, ꯅꯌꯥꯝꯕꯒ ꯑꯉꯥꯡꯒꯗꯣ ꯂꯩꯍꯧꯕꯅꯤꯅ"꯫ "ꯏꯇꯩꯃ, ꯏꯌꯥꯝꯕꯗꯨꯕꯨ ꯏꯐꯠ ꯐꯠꯇ꯭ꯔꯤꯕꯣ?" "ꯈꯔ ꯀꯥꯡꯈꯠ ꯈꯣꯠꯀꯠꯄꯗꯤ ꯉꯝꯃꯦ, ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅꯅꯦ ꯁꯦꯟꯅꯍꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯅꯤꯡꯊꯦꯝ ꯑꯩ ꯆꯠꯂꯦꯀꯣ"꯫ "ꯍꯣꯏ ꯏꯇꯩꯃ, ꯑꯩ ꯅꯣꯡꯃ ꯐꯖꯅ ꯊꯤꯜꯂꯒꯦꯀꯣ, ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯏꯇꯩꯃ, ꯑꯩ ꯂꯩꯍꯧꯔꯦ"꯫ ꯂꯩꯃꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯝꯕ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯑꯗꯨ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯔꯤ꯫ "ꯏꯇꯩꯃꯁꯦ ꯅꯨꯡꯁꯤꯕꯅꯤ, ꯃꯔꯥꯏꯕꯛꯁꯨ ꯌꯥꯝꯅ ꯊꯤꯔꯕꯅꯤ꯫ ꯏꯇꯩꯃ ꯂꯩꯃꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗꯣ ꯁꯦꯟꯅꯔꯒ ꯏꯇꯩꯃ ꯂꯩꯃꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯃꯥꯅ ꯊꯥꯡꯖ ꯅꯨꯃꯤꯠꯈꯛ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯄꯁꯤꯗ ꯑꯩꯁꯨ ꯊꯤꯟꯕꯁꯦ ꯀꯤꯅꯤ"꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯂꯩꯃꯗꯨ ꯅꯤꯡꯊꯦꯝꯒꯤ ꯈꯨꯜꯗ ꯖꯒꯣꯏ ꯁꯥꯔꯨꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯜꯂꯒ ꯐꯝꯂꯤ꯫ ꯂꯩꯃꯅ "ꯁꯦꯜꯁꯦ ꯍꯦꯛ ꯎꯕꯗ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ, ꯍꯤꯡꯒꯗꯕ ꯃꯥꯜꯂꯤ꯫ ꯁꯦꯜꯁꯦ ꯍꯦꯛ ꯎꯗꯕ ꯄꯥꯏꯗꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯈꯣꯏꯔꯥꯡꯈꯣꯏ ꯁꯥꯎꯅꯩ".
ꯑꯁꯤꯕꯨ ꯅꯤꯡꯊꯦꯝ ꯍꯣ ꯅꯤꯡꯊꯦꯝ ꯅꯪꯒꯤꯗꯨꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯌꯣꯜꯂꯤꯗꯨꯕꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯌꯣꯟꯈ꯭ꯔꯦꯗ ꯏꯇꯩꯃ ꯏꯃꯥꯅ ꯃꯣꯏꯔꯥꯡ ꯆꯠꯂꯨꯏ ꯍꯥꯏꯗꯅ ꯊꯥꯡꯖꯤꯡ ꯊꯝꯕꯧ ꯊꯝꯆꯦꯠ ꯉꯥ ꯑꯌꯥꯏꯕ ꯑꯇꯦꯛꯄ ꯌꯥꯝ ꯂꯩꯔꯛꯇꯅꯅꯦ ꯁꯦꯟꯗꯣꯡ ꯈꯔ ꯂꯩꯒꯗ꯭ꯔꯅ ꯌꯣꯜꯂꯤꯕꯅꯦ 이때이마수 khara leikuo ꯀꯤꯍꯣꯝꯁꯤꯗꯤ ꯊꯩꯑꯣꯝꯒꯤ ꯃꯥꯜꯂꯤ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯄꯣꯠꯁꯤꯡꯁꯦ ꯈꯜꯂꯤꯉꯩꯗ ꯃꯝꯈꯤꯕ ꯇꯥꯔꯦ ꯏꯇꯣꯝꯇ ꯆꯠꯄꯁꯨ ꯀꯤ 이때이마 ꯑꯩꯅ ꯊꯤꯜꯂꯨꯁꯨ ꯊꯤꯟꯕꯤꯔꯒꯦ ꯉꯥꯁꯤꯡꯁꯦ ꯍꯌꯦꯡ ꯌꯧꯔꯗꯤ ꯂꯣꯏꯅ ꯄꯠꯂꯅꯤ 이때이마 ꯈꯔ ꯂꯩꯕꯤꯈ꯭ꯔꯣ ꯅꯤꯡꯊꯦꯝ ꯅꯪꯒꯤ ꯉꯥꯁꯦ ꯂꯣꯏꯅ ꯂꯩꯔꯒꯦ ꯑꯗꯣ ꯊꯤꯟꯗꯤ ꯊꯤꯜꯂꯨꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇꯦ ꯏꯇꯣꯝ ꯆꯠꯄ ꯌꯥꯝꯅ ꯀꯤꯌꯦ ꯍꯣꯏ ꯍꯣꯏ 이때이마 ꯑꯩ ꯌꯥꯎꯔꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ 이때이마 이때이마 이때이마ꯒꯤ ꯉꯥꯒ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯁꯦ ꯑꯩ ꯊꯥꯡꯂꯒꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯃꯝꯁꯤꯜꯂꯛꯂꯦ ꯅꯪꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗꯤ ꯅꯤꯡꯊꯦꯝ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯁꯨ ꯂꯥꯛꯂꯝꯃꯤ 이때이마 이마ꯁꯨ ꯂꯥꯛꯑꯦ 이마ꯅ ꯃꯔꯥꯏ ꯄꯨꯖꯈ꯭ꯔꯁꯅꯤ 이마 ꯄꯣꯠꯁꯤꯡꯁꯦ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯣ ꯃꯃꯥꯅ ꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯃꯥꯒꯤ ꯃꯤꯠ ꯈꯨꯌꯦꯡ ꯑꯗꯨꯗ ꯂꯩꯃꯗꯣ ꯍꯩꯅꯗꯕꯗꯒꯤ ꯅꯤꯡꯊꯦꯝꯗ ꯌꯦꯡꯉꯤ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ 이마 ꯀꯩꯗꯧꯔꯒꯦ 이때이마ꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯕꯨꯠꯀ ꯃꯥꯜꯂꯕꯣ ꯃꯤ ꯍꯩꯅꯔꯨꯏ ꯑꯗꯨꯃꯥꯏ ꯌꯦꯡꯉꯗꯤ ꯑꯗꯨꯏ ꯅꯠꯇꯦꯅꯦꯍꯦ ꯃꯁꯤꯗꯤꯕ ꯃꯁꯛ ꯑꯁꯦ ꯌꯥꯝ ꯐꯖꯩꯅꯦꯍꯦ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤꯅꯦ ꯑꯁ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯕꯅꯦ ꯂꯩꯃ ꯅꯣꯛꯏ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯑꯗꯨ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯜꯁꯤꯗ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯛꯄ꯭ꯔꯣ ꯂꯩꯃꯗꯨ ꯅꯤꯡꯊꯦꯝꯗ ꯅꯣꯛꯂꯒ ꯌꯦꯡꯉꯤ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯏꯃꯥ 이때이마ꯁꯦ ꯂꯩꯃ ꯀꯧꯕꯅꯤ ꯊꯝꯕꯥꯜ ꯈꯨꯜꯗꯒꯤꯅꯤ ꯑꯗꯨꯒ ꯖꯒꯣꯏ ꯏꯁꯩꯁꯨ ꯌꯥꯝꯅ ꯍꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯄꯅꯤ 이때이마 ꯃꯁꯥꯅ ꯏꯁꯩ ꯁꯛꯂꯒ ꯖꯒꯣꯏꯁꯨ ꯃꯁꯥꯅ ꯁꯥꯖꯒꯗꯣꯏꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯃꯨꯛꯇ ꯌꯦꯡꯗ꯭ꯔꯤ ꯑꯣ ꯑꯗꯨꯗꯤ ꯃꯊꯪ ꯂꯥꯛꯄꯗ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯏꯃꯧꯅ ꯏꯁꯩ ꯁꯛꯂꯒ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ 이마 ꯑꯗꯣ 이마 ꯅꯪ ꯆꯪꯉꯣ ꯑꯩ 이때이마ꯁꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ 이때이마 ꯆꯠꯅꯕ ꯇꯧꯁꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯦ ꯂꯩꯃꯅ ꯆꯠꯂꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯃꯝꯃꯤ ꯅꯤꯡꯊꯦꯝ 이때이마 ꯁꯖꯤꯕꯨꯒꯤ ꯅꯣꯡ ꯍꯩꯊꯔꯝꯗꯥꯏꯒꯤ ꯅꯣꯡ ꯃꯪꯂꯤꯕꯅꯤ ꯑꯗꯨ 이때이마 ꯑꯩ ꯀꯩꯊꯦꯜꯗ ꯃꯩꯔꯥ ꯊꯝꯂꯝꯅꯦ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯅꯤꯡꯊꯦꯝꯅ ꯃꯩꯔꯥ ꯂꯧꯕꯒꯤ ꯆꯪꯂꯛꯄꯒ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯅꯤꯡꯊꯦꯝꯗꯒꯤ ꯉꯥ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯅꯤꯡꯊꯦꯝꯗ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝ ꯄꯣꯠ ꯂꯣꯏꯁꯤꯜꯂꯕꯣ ꯉꯥ ꯈꯔ ꯂꯧꯒꯦ ꯍꯥꯏꯒꯦ ꯇꯧꯔꯒ ꯏꯇꯥꯎ ꯌꯥꯏꯔꯦꯟ ꯏꯃꯥꯅ ꯄꯨꯁꯤꯟꯈ꯭ꯔꯕꯅꯤ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯂꯧꯕꯤꯔꯨꯔꯣ 이마도 ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯣ ꯑꯗꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯍꯣꯏ ꯏꯇꯥꯎ ꯅꯣꯡ ꯃꯪꯕꯒꯤ ꯁꯛꯃꯥꯏꯁꯨ ꯀꯌꯥ ꯈꯪꯅꯗ꯭ꯔꯦ ꯂꯩꯃꯗꯣ ꯌꯥꯏꯔꯦꯜꯗ ꯂꯣꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯅꯣꯛꯆꯩ ꯃꯁꯛꯇꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯌꯥꯏꯔꯦꯜꯅꯁꯨ ꯂꯩꯃꯕꯨ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯂꯩꯃꯒꯤ ꯈꯣꯏꯔꯤ ꯇꯧꯔꯕ ꯇꯨꯡꯗ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯃꯉꯥꯏꯔꯦ ꯌꯥꯏꯔꯦꯟꯅ ꯎꯔꯤꯕ ꯌꯥꯏꯔꯦꯜꯗꯣ ꯅꯤꯡꯊꯦꯝꯒ ꯂꯩꯃꯒꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ ꯅꯤꯡꯊꯦꯝꯅ ꯂꯩꯃꯗ 이때이마 ꯇꯥꯗꯗꯣ ꯆꯠꯄꯗꯤ ꯈꯔ ꯉꯝꯂꯕ꯭ꯔꯣ ꯈꯔ ꯉꯝꯂꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯁꯦꯟꯅꯍꯧꯔꯤꯕꯅꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯃꯅ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯇꯣꯏꯅ ꯊꯣꯛꯏ ꯑꯗꯨꯒꯤ ꯁꯦꯟꯅꯕꯗꯅꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯏꯆꯥꯅꯨꯄꯤꯗꯤ ꯀꯤꯔꯕꯅꯤꯅ ꯍꯦꯛꯇ ꯀꯞꯄꯛꯏ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅꯗꯤ ꯐꯅꯤ ꯐꯔꯣꯏ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯗ꯭ꯔꯣ 이때이마 ꯂꯥꯏ ꯎꯅꯕꯅꯤ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯍꯥꯏꯗꯦ ꯇꯨꯡꯗꯒꯤ ꯌꯥꯏꯔꯦꯜꯅ ꯅꯤꯡꯊꯦꯝꯗ ꯏꯇꯥꯎ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯑꯩ ꯅꯣꯏꯗ ꯆꯪꯍꯧꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯃꯝꯕꯁꯤꯗ ꯅꯤꯡꯊꯦꯝꯅ 이때이마 ꯂꯩꯃꯁꯦ ꯃꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯏꯇꯥꯎ ꯌꯥꯏꯔꯦꯜ ꯂꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯌꯥꯏꯔꯦꯜꯅ ꯑꯣ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯆꯠꯊꯣꯛꯂꯨꯔꯣ ꯑꯗꯨꯗꯤ ꯗꯣ ꯉꯁꯤꯁꯦ ꯊꯥꯡꯖꯅꯤꯀꯣ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯖꯅꯤ ꯅꯤꯡꯊꯦꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯩꯃꯅ ꯅꯤꯡꯊꯦꯝ ꯅꯪ ꯀꯤꯔꯗꯤ ꯂꯩꯍꯧꯔꯣ
itom chachakhrage. Ya, Itema, chalase. Ado Itema, ai berase, amuta chukhalake. Ningthemna maike lautolaga mairadu chukhatke haiduna maike tukhe hek tawbaga Yarel da kanna. Ningthem khang break khangi Yarel da. Mairado, mulanganu ko, ai change. Hoi daw. Ningthem ga leimaga to, leimagi kholtam na lai, leimana. Ngasagi nupado kanano Ningthem. Lekagi manabane. Laitini maramda yam khangbane. But fawa pharaga sizinaba ngamba aikogi Yarel ni. Yam sathibai manabane. Kaini Ningthem but bu leibra haisiba. Leiman tikhattana nongthora'e leimana nongpagi makhol adu yamna haurami. Arap-arapa mafamsing fawa tanarami. Lekai amada angang macha amaso mamana chak ille. Leimana nokpa adu tabada angang aduna Ima bunno aiki ima. Angang adugi mamana bunnabu nokadrane abema. Se chakse loinanaba chatho. Somda Yarelga Ningthemgi mamaga mangolda phamlaga Ningthemgi mamana Yarelda khadang kanna nomle. Masak khuphazaabani bungo masam kado khoiri pokpadagi akhoiba masamado magi mu phajaba masam amukta uraktri usu uraroi. Hoima aina sutungdagi ubada masam akhoibada nushino humbada khajik lengbada yam phase. Nupido Ningthemgi sembirasiro. Mamana hey mauni he migi macha mawa lairebidubu kamaini mawaigadoribano. Imaga Ningthemgana pamadi kaisu kaide kaino. Nupi masanasu yarabadi hojik mawa nambanane macha mawa lairebasu mayung pokpan panarabani. Sil paiba thiraga. Mamana adumai taurasira Yarelga moi ani nokmine Yarelna ima nahangkai lekagi ahalna amata yumda leinade haisidi jagoi sabi teima leimalumba chatpa ore. Mani nangna haido chummibani bungo. Adoima leimadubu kailamdagino. Thambal kholdagini. Kadomlagi thambal khol haisiba. Makharomda leibani. Handak nupa macha ama thongdagi taraga sibuto. Adugi thongdo adu hek lan thoklaga. Oh, phare dudi. Ima, ayumda chalagi. Ngasisu ngairamani. Phare, chalo. Somna kandana leimadu hena kanna nokpa henkalaklame. Aduga thambal khul phaunanaba thong adu yausilaklame. Thong adugi manak nakpada tariba lekai khul adugi miyoi singna leimana hauna nokpagi khonjel adu tabada yamna akiba phaunarami. Ningthemso leimagi khunok aduda chamamnaba akiba phaurami. Leimana Ningthemda kari bojikida Ningthem Yareldo but phaba ngami haiba. Tanja aduda nungsi silakpadagi Ningthemna pairiba maira adu phatlauna mutki. Ningthem chatlambadagi khanglep lepe. Leimadi kanna noklaga Ningthemgi mamangda chatkre. Ningthemdu leimagi pot adu makhada thamlaga maira adu chukhatnaba maikhet lauthoi. Aduga maikhet adu khetke tawbada leimadu tunglomdagi olaga Ningthemda tapna. Ningthem mai ado muthatlakanukko. Ningthem masadu thak ni. Makhutsu nikpa henmanbana maira adusu paiba ngamdre. Maikhet adusu makhut nikpa henmanbadagi khetpa ngamdre. Itema yamame ai kemta udre. Amamba asidasu ibanibu kanana yenglaktana udoino. Mamsano. Ningthem yanglen amadi maraibagdagi humang tap tarae. Ningthemna pairiba mairaga maikhet kado makhada tuplauna thade. Itema yumyogodaba kyam walige. Leimagi masadu mamanglomda leplaga
ꯃꯀꯣꯛ ꯑꯗꯨ ꯅꯤꯡꯊꯦꯝꯂꯣꯝꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯂꯩꯊꯣꯔꯛꯏ꯫ ꯂꯩꯃꯒꯤ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯁꯦꯒꯥꯏꯕꯒꯤ ꯈꯗꯥꯡ ꯇꯪꯈꯥꯏ ꯑꯃ ꯃꯃꯥꯏ ꯃꯈꯥꯗ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯌꯥꯜꯂꯒ ꯂꯩ꯫ ꯂꯩꯃꯅ ꯅꯤꯡꯊꯦꯝꯗ ꯌꯥꯝꯅ ꯇꯞꯅ "ꯅꯤꯡꯊꯦꯝ, ꯑꯩꯒꯤ ꯈꯗꯥꯡꯁꯦ ꯑꯝꯇ ꯍꯥꯞꯆꯤꯜꯂꯝꯃꯨ" ꯅꯤꯡꯊꯦꯝꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯝꯃꯤ꯫ ꯊꯣꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡ ꯃꯅꯥꯀꯣꯡ ꯃꯦꯜꯂꯒ ꯀꯞꯇꯨꯅ ꯈꯥꯡꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯗꯨ ꯊꯣꯡ ꯃꯌꯥꯏꯗ ꯃꯈꯌꯥꯠ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯃꯥꯁꯨ ꯋꯥꯟꯊ ꯋꯥꯟꯊ ꯀꯞꯂꯝꯃꯤ꯫ ꯌꯥꯏꯔꯦꯜꯁꯨ ꯂꯩꯃꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯈꯨꯜꯒ ꯐꯥꯎꯅꯕ ꯊꯣꯡ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯤꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤꯁꯦ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯇꯥꯔꯛꯂꯤꯕꯁꯦ꯫ ꯊꯝꯕꯥꯜ ꯈꯨꯜꯒ ꯊꯣꯡ ꯑꯗꯨꯒ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯖꯥꯠꯅꯣ? ꯌꯥꯏꯔꯦꯜ ꯄꯣꯠꯌꯣꯝ ꯈꯔ ꯌꯣꯝꯂꯒ ꯊꯝꯕꯥꯜ ꯈꯨꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯔꯦꯜꯅ ꯊꯝꯕꯥꯜ ꯈꯨꯜ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯪꯒꯦ ꯍꯧꯕ ꯂꯩꯄꯨꯡ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯔꯥꯞꯄꯗ ꯑꯍꯜ ꯑꯃꯅ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯜꯂꯒ ꯂꯩꯕ ꯎꯔꯝꯃꯤ꯫ ꯌꯥꯏꯔꯦꯜ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ "ꯏꯄꯨ." "ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯧꯕ꯭ꯔꯥ?" "ꯏꯄꯨ, ꯑꯩꯅ ꯀꯧꯕꯅꯦ." "ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅꯣ?" "ꯃꯤ ꯑꯃ ꯁꯨꯝ ꯊꯤꯔꯛꯄꯅꯦ ꯏꯄꯨ." "ꯀꯅꯥꯅꯣ? ꯃꯃꯤꯡ ꯍꯥꯏꯌꯨ, ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯑꯩ." "ꯏꯄꯨ, ꯂꯩꯃ ꯀꯧꯏ." ꯏꯄꯨꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯤ? ꯇꯨ, ꯑꯁꯤꯗ ꯎꯔꯤꯕ ꯌꯨꯝ ꯑꯁꯤꯅꯤ." "ꯂꯩꯃ ꯎꯅꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯆꯪꯉꯨꯔꯣ ꯆꯪꯉꯨꯔꯣ, ꯑꯗꯣ ꯌꯨꯝ ꯑꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ, ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯅꯤ." "ꯀꯩꯅꯣ, ꯏꯇꯩꯃ ꯂꯩꯃꯗꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤꯅ?" "ꯉꯔꯥꯡ ꯊꯥꯡꯖ ꯅꯠꯇ꯭ꯔꯣ? ꯂꯥꯛꯂꯝꯒꯅꯤ." "ꯖꯒꯣꯏꯒ ꯁꯥꯔꯝꯕ꯭ꯔꯥ?" "ꯍꯣꯏ, ꯃꯁꯥꯅ ꯏꯁꯩꯁꯨ ꯁꯛꯂꯒ ꯖꯒꯣꯏꯁꯨ ꯁꯥꯖꯩ, ꯑꯩꯗꯤ ꯌꯦꯡꯗꯦ." "ꯂꯩꯃꯗꯣ ꯁꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯅꯤ, ꯚꯨꯠꯅꯤ." "ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ." "ꯌꯨꯝꯗ ꯆꯪꯁꯤ, ꯁꯖꯤꯛꯇꯣ ꯈꯔ ꯑꯃꯨꯛꯇ ꯊꯥꯡꯂꯛꯑꯣ." ꯏꯄꯨ ꯑꯗꯨꯒ ꯌꯥꯏꯔꯦꯜꯒ ꯏꯄꯨꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ "ꯁꯖꯤꯛꯇꯣ ꯑꯗꯨꯗ ꯊꯝꯃꯨ." "ꯍꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯁꯤꯗ ꯐꯝꯃꯨ." "ꯐꯅꯤ ꯏꯄꯨ." "ꯅꯪꯅ ꯊꯝꯕꯥꯜ ꯈꯨꯜꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯡ ꯑꯃ ꯂꯥꯜꯂꯛꯄ꯭ꯔꯥ?" "ꯍꯣꯏ, ꯂꯥꯜꯂꯛꯏ ꯏꯄꯨ." "ꯑꯗꯨꯒꯤ ꯊꯣꯡ ꯁꯥꯕ ꯑꯗꯨꯗ ꯂꯩꯃꯗꯣ ꯍꯥꯞꯈꯤꯕꯅꯤ." "ꯍꯧꯖꯤꯛꯀꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯊꯣꯡ ꯁꯥꯕꯗ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯍꯥꯞꯅꯕꯒꯤ ꯆꯠꯅꯕꯤ ꯂꯩ ꯀꯥꯏꯅꯁꯨ ꯅꯤꯝꯐꯨꯡ ꯅꯤꯝꯐꯨꯡ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯂꯩꯃꯗꯣ ꯌꯥꯝꯅ ꯐꯕ ꯏꯃꯧꯅꯤ, ꯏꯁꯩ ꯁꯛꯂꯒ ꯖꯒꯣꯏ ꯁꯥꯔꯒ ꯃꯆꯥ ꯃꯋꯥ ꯊꯥꯛꯆꯕ ꯏꯃꯧꯅꯤ꯫ ꯃꯥꯅ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯈꯨꯜꯒ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡ ꯂꯩꯉꯣꯏꯒꯤ ꯊꯣꯡ ꯑꯃ ꯁꯥꯕ ꯍꯧꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯊꯣꯡ ꯑꯗꯨ ꯁꯥꯕ ꯍꯧꯅꯅꯕ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕ ꯅꯨꯃꯤꯠꯇ ꯊꯣꯡ ꯃꯈꯣꯡ ꯍꯩꯕꯗ ꯃꯤ ꯑꯃ ꯍꯥꯞꯇ꯭ꯔꯕꯗꯤ ꯊꯣꯡ ꯁꯥꯕ ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯁꯥꯕ ꯑꯗꯨ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯣꯡ ꯁꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯎꯔꯣꯡ ꯊꯣꯡ ꯑꯃ ꯂꯩ꯫ ꯃꯌꯥꯝ ꯂꯥꯟꯅꯅꯕ ꯁꯦꯝꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯄꯣꯛꯄꯣꯛꯇꯅꯤ, ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯛꯏ꯫ ꯊꯣꯡ ꯁꯥꯕꯗ ꯃꯤ ꯍꯥꯞꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯀꯤꯕꯗꯒꯤꯅꯤ꯫ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯄꯥꯜ ꯊꯣꯛꯅꯗꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃꯅ ꯏꯁꯩ ꯁꯛꯄ, ꯖꯒꯣꯏꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯩꯃꯅ ꯎꯔꯣꯛ ꯊꯣꯡꯗ ꯂꯦꯞꯂꯒ ꯊꯣꯡ ꯑꯗꯨꯕꯨ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯧꯇꯨꯅꯗꯨꯅ ꯂꯩꯃꯗꯣ ꯊꯣꯡ ꯃꯈꯣꯡ ꯍꯩꯒꯗꯕ ꯃꯄꯥ ꯑꯗꯨꯗ ꯏꯟꯊꯔꯒ ꯅꯨꯡ ꯂꯩꯉꯣꯏ ꯍꯩꯖꯤꯜꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯂꯩꯃꯗꯣ ꯁꯤꯕꯃꯛ ꯅꯠꯇꯦ, ꯃꯣꯏꯅ ꯅꯨꯡ ꯂꯩꯉꯣꯏ ꯍꯩꯖꯤꯜꯂꯤꯕꯗꯣ ꯂꯩꯃꯒꯤ ꯃꯀꯣꯛꯇꯣ ꯂꯤꯈꯠꯂꯛꯑꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯁꯥꯕ ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯏꯗ ꯌꯣꯄꯥꯛꯅ ꯌꯥꯟꯈꯤꯕꯅꯤ꯫ "ꯏꯄꯨ, ꯏꯄꯨꯒꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏ ꯈꯪꯉꯤꯅꯣ?"
ꯊꯣꯡ ꯁꯥꯒꯗꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯑꯩ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯜꯂꯤ꯫ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯑꯩ ꯃꯪꯒꯦ ꯄꯥꯝꯕꯤ ꯍꯧꯕ ꯂꯩꯄꯨꯡ ꯑꯗꯨ ꯇꯥꯅ ꯆꯦꯜꯂꯤ꯫ ꯃꯪꯒꯦ ꯍꯧꯕ ꯍꯥꯏꯁꯦ ꯑꯁꯤꯗ ꯑꯃ ꯍꯧꯕꯗꯨꯔꯤꯕꯣ? ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ꯫ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯏꯅꯥꯎꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯊꯤꯜ ꯄꯣꯞꯄꯣꯞꯇ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯒ ꯀꯣꯏꯅ ꯐꯝꯂꯒ ꯂꯩꯄꯨꯡ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯂꯤꯕꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅꯅꯤ ꯑꯩꯅ ꯆꯦꯜꯂꯛꯂꯤꯕꯗꯣ꯫ ꯏꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤꯒ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯊꯣꯡꯅꯔꯛꯄ ꯉꯥꯏꯔꯕ ꯖꯥꯠꯅꯤ ꯃꯥꯒꯤꯗꯣ꯫ ꯑꯩꯅ ꯏꯅꯥꯎꯗ ꯄꯥꯎ ꯑꯗꯨ ꯇꯝꯕꯗ ꯃꯄꯥ ꯃꯆꯥꯗꯣ ꯀꯞꯂꯒ ꯊꯣꯡ ꯁꯥꯐꯝ ꯂꯣꯝꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯋꯥꯕꯒ ꯀꯟꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕꯗ ꯈꯔ ꯇꯞꯊꯔꯨꯔꯦ꯫ ꯏꯅꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯂꯒ ꯂꯩꯃꯒꯤ ꯄꯨꯡꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯑꯃꯨꯛ ꯅꯨꯡ ꯂꯩꯉꯣꯏ ꯍꯩꯖꯤꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯊꯣꯡ ꯁꯥꯕ ꯑꯗꯨꯗ ꯄꯨꯟꯅ ꯍꯥꯞꯈꯤꯕꯅꯤ꯫ ꯊꯣꯡ ꯁꯥꯕ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯇꯥꯏ꯫ ꯊꯣꯡ ꯁꯥꯕꯁꯦ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯈꯜꯂꯁꯦ꯫ ꯃꯤ ꯑꯍꯨꯝ ꯍꯥꯞꯈ꯭ꯔꯦ ꯌꯥꯔꯦ꯫ ꯀꯅꯥꯝꯇꯅꯁꯨ ꯎꯍꯧꯕ ꯅꯠꯇꯦ꯫ ꯑꯈꯪꯕ ꯃꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯍꯤꯡꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯊꯕꯛ ꯃꯈꯥ ꯆꯠꯊꯕ ꯌꯥꯔꯦ꯫ ꯊꯣꯡ ꯁꯥꯕ ꯍꯧꯔꯁꯦ꯫ ꯏꯄꯨꯗꯨ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯟꯗꯛ ꯑꯃꯨꯛ ꯁꯤꯔꯛꯂꯤꯕꯁꯦ ꯊꯣꯡ ꯁꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯟꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯑꯁꯤꯒꯤ ꯊꯕꯛ ꯂꯧꯕꯁꯤꯡ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯃꯒ ꯃꯄꯥ ꯃꯆꯥꯒꯗꯣ ꯍꯥꯠꯄꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯪꯒꯦ ꯃꯈꯣꯡ ꯑꯁꯤꯗ ꯐꯥꯎꯕ ꯃꯤ ꯑꯃꯠꯇ ꯂꯥꯟꯕ ꯉꯝꯅꯈꯤꯔꯣꯏ꯫ ꯌꯥꯏꯔꯦꯜꯅ ꯏꯄꯨ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁꯤꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯀꯔꯝꯅ ꯑꯃꯨꯛ ꯀꯟꯒꯅꯤ? ꯅꯪꯅ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯊꯣꯡ ꯑꯁꯦ ꯁꯤꯗꯣꯛꯄ ꯇꯥꯕ꯫ ꯑꯗꯣ ꯊꯣꯡ ꯁꯤꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯒꯅꯤ? ꯁꯤꯖꯁꯅꯨ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ꯫ ꯂꯥꯏ ꯇꯤꯟ ꯀꯥ ꯍꯦꯟꯅ ꯅꯤꯡꯕ ꯊꯥꯖꯕ ꯃꯤꯁꯤꯡꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯑꯗꯨ ꯏꯄꯨ ꯑꯩꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯇꯧꯕꯅꯤ꯫ ꯑꯩꯗꯤ ꯌꯥꯝ ꯐꯩꯌꯦ꯫ ꯃꯤꯅꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯑꯃꯨꯛ ꯈꯔ ꯇꯥꯡꯅ ꯊꯣꯛꯏꯗꯅ꯫ ꯑꯗꯣ ꯅꯪꯕꯨ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯌꯥꯏꯔꯦꯜ ꯀꯧꯏ ꯏꯄꯨ꯫ ꯑꯣ ꯏꯕꯨꯡꯉꯣ ꯌꯥꯏꯔꯦꯜ, ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯏꯄꯨꯒꯤꯗ ꯂꯩꯊꯣꯛꯈ꯭ꯔꯣ꯫ ꯅꯄꯨꯒꯤ ꯁꯟꯁꯦ ꯑꯁꯤꯒꯤ ꯁꯖꯤꯛ ꯈꯔ ꯐꯥꯟꯕꯤꯔꯝꯃꯣ ꯑꯃꯨꯛꯇ, ꯑꯩꯗꯤ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯏꯄꯨ꯫ ꯌꯥꯏꯔꯦꯜꯗꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯇ ꯌꯥꯏꯔꯦꯜꯗꯨ ꯏꯄꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯏꯄꯨ ꯏꯇꯣꯝ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯁꯟꯁꯤꯡ ꯑꯁꯤ ꯁꯦꯟꯅꯔꯒ꯫ ꯌꯨꯝꯕꯨꯗꯤ ꯈꯨꯜꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩ꯫ ꯅꯕꯣ, ꯅꯌꯥꯝꯕ, ꯅꯅꯝ, ꯅꯇꯩꯃ ꯃꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯂꯩꯕꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯁꯤꯁꯨ ꯂꯩꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨ ꯏꯄꯨ ꯑꯁꯤꯒꯤ ꯃꯪꯒꯤ ꯃꯈꯣꯡꯁꯦ ꯊꯝꯅꯕ꯭ꯔꯣ? ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯅꯔꯤꯕꯁꯦ꯫ ꯅꯨꯡꯗꯥꯡ ꯌꯥꯆꯪꯉꯛꯄ ꯃꯇꯝꯗꯒꯤ ꯀꯅꯥꯝꯇ ꯃꯪꯒꯦ ꯃꯄꯥꯁꯦ ꯐꯥꯎꯔꯒ ꯆꯠꯄ ꯉꯝꯂꯣꯏ꯫ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯁꯨ ꯌꯥꯝꯅ ꯊꯣꯛꯄꯅꯤ꯫ ꯑꯩꯁꯨ ꯐꯅꯌꯥꯝ ꯊꯦꯡꯅꯔꯕꯅꯤ꯫ ꯑꯩꯅ ꯀꯤꯗꯕꯒꯤꯅꯦ ꯅꯨꯃꯤꯗꯥꯡ ꯆꯠꯄꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯏꯁꯥꯁꯦ ꯀꯜꯂꯝꯂꯕꯗꯤ ꯃꯪꯒꯦꯁꯦ ꯅꯍꯥꯟꯅ ꯌꯥꯜꯂꯗꯕꯅꯤ꯫ ꯌꯥꯟꯕ ꯍꯧꯔꯒ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯁꯤꯗꯧꯔꯤꯕ꯫ ꯑꯗꯨꯒꯤꯅꯦ ꯌꯥꯗꯕꯩꯅꯤ꯫ ꯏꯄꯨ ꯑꯁꯤꯒꯤ ꯃꯪꯒꯦ ꯄꯥꯝꯕꯤꯁꯦ ꯌꯥꯜꯂꯗꯤ ꯇꯝꯅꯔꯛꯑꯣꯏꯀꯣ? ꯁꯨꯡꯇꯝ ꯇꯝꯅꯔꯣꯏꯗꯕꯅꯤ꯫ ꯊꯧꯔꯤ ꯌꯥꯜꯂꯝꯂꯕꯁꯨ ꯌꯥꯟꯊꯠꯂꯕꯅꯤꯅꯦ ꯃꯐꯝ ꯑꯗꯣ ꯑꯣꯏꯅ ꯊꯝꯅꯗꯕꯅꯤ꯫ ꯐꯔꯦ ꯏꯄꯨ, ꯉꯁꯤ ꯌꯥꯟꯊꯠꯂꯒꯦ ꯑꯩ꯫ ꯉꯥꯏꯈꯣ ꯉꯁꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ? ꯏꯔꯥꯏꯅꯤ ꯏꯄꯨ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇꯤ ꯌꯥꯗꯦꯀꯣ, ꯃꯣꯏ ꯑꯍꯨꯝꯅꯦ ꯁꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯌꯥꯜꯂꯕꯗꯤ ꯃꯣꯏ ꯑꯍꯨꯝꯗ ꯁꯤꯡꯅꯕ ꯊꯣꯛꯇꯣꯔꯤꯕꯅꯤ꯫ ꯃꯣꯏ ꯑꯍꯨꯝꯅ ꯚꯨꯠ ꯑꯣꯜꯂꯒ ꯊꯣꯛꯈꯤꯕꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯛꯇꯗꯅꯤ꯫ ꯅꯪꯅ ꯉꯁꯤ ꯌꯥꯜꯂꯕꯗꯤ ꯍꯌꯦꯡꯗꯒꯤ ꯚꯨꯠ ꯃꯄꯥ ꯃꯆꯥꯗꯣ ꯃꯇꯝ ꯆꯨꯞꯄꯒꯤ ꯃꯥꯡꯈ꯭ꯔꯗꯕꯅꯤ꯫ ꯌꯥꯏꯔꯦꯜꯅ ꯏꯄꯨ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯌꯥꯜꯂꯨꯔꯒꯦꯀꯣ? ꯊꯣꯛꯎꯔꯣ ꯌꯥꯟꯊꯠꯂꯨꯔꯣ꯫
ꯑꯩ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯐꯦꯡꯗꯣꯛꯂꯝꯂꯒꯦ꯫ ꯌꯥꯏꯔꯦꯜꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯪꯒꯦ ꯍꯧꯕ ꯔꯨꯝꯗꯨꯗ ꯂꯥꯛꯏ꯫ ꯌꯥꯏꯔꯦꯜ ꯃꯪꯒꯦ ꯍꯧꯕ ꯂꯩꯄꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯐꯝꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯏꯔꯦꯜꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯝꯕꯤ ꯑꯗꯨ ꯆꯠꯅꯩ꯫ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯊꯣꯛꯑꯒ ꯌꯥꯟꯕ ꯍꯦꯛꯇ ꯍꯧꯔꯒꯦ꯫ ꯌꯥꯏꯔꯦꯜꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯥꯏꯒ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯈꯔ ꯈꯨꯔꯨꯝꯂꯒ ꯁꯤꯡꯖꯪ ꯑꯗꯨꯅ ꯃꯪꯒꯦ ꯑꯗꯨꯗ ꯖꯣꯞ ꯂꯥꯎꯅ ꯌꯥꯜꯂꯤ꯫ ꯃꯪꯒꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯈꯔ ꯎꯋꯥ ꯎꯋꯥ ꯂꯥꯎꯔꯒ ꯎꯁꯥꯁꯤꯡ ꯑꯗꯨꯗ ꯀꯣꯏꯆꯣꯡ ꯀꯣꯏꯆꯣꯡ ꯆꯣꯡꯉꯤ꯫ ꯌꯥꯏꯔꯦꯜꯅ ꯃꯪꯒꯦ ꯑꯗꯨ ꯂꯦꯞꯇꯅ ꯖꯣꯞ ꯖꯣꯞ ꯌꯥꯟꯁꯤꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯂꯦꯞꯄꯒ ꯌꯦꯡꯅꯩ꯫ ꯃꯪꯒꯦ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯕꯨꯠ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯪꯒꯦ ꯌꯥꯟꯒꯅꯨ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯀꯞꯂꯤꯕꯗꯨ ꯌꯥꯏꯔꯦꯜ ꯈꯛꯇꯅ ꯇꯥꯕꯅꯤ, ꯑꯇꯣꯞꯄ ꯃꯤꯅ ꯇꯥꯗꯦ꯫ ꯃꯪꯒꯦ ꯄꯥꯝꯕꯤꯗꯣ ꯌꯥꯟꯊꯠꯂꯒ ꯌꯥꯏꯔꯦꯜꯅ ꯊꯥꯎ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯂꯝꯂꯒ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯉꯁꯤꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯔꯦꯜ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯪꯒꯦ ꯍꯧꯔꯝꯕ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯄꯥꯗ ꯂꯦꯞꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯇꯝꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯕꯨꯠ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯔꯦꯜ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯄꯨ, ꯑꯉꯥꯡ ꯊꯣꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯑꯗꯣ ꯏꯄꯨ, ꯏꯇꯩꯃ ꯂꯩꯃꯒꯤ ꯃꯇꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯏꯕꯨꯡꯉꯣ, ꯂꯩꯃꯒꯤꯗꯣ ꯈꯨꯠ ꯊꯥꯔꯨꯔꯅꯨ꯫ ꯃꯥꯒꯤꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯊꯣꯡ ꯑꯁꯦ ꯊꯨꯒꯥꯏꯕ ꯇꯥꯕꯅꯤ꯫ ꯂꯩꯃꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯤꯍꯟꯕ ꯂꯩꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯍꯦꯛ ꯍꯦꯛ ꯎꯍꯧꯕ ꯌꯥꯎꯏ꯫ ꯃꯥꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯊꯣꯛꯈꯤꯅꯤ꯫ ꯑꯗꯣ ꯃꯤꯗꯤ ꯀꯤꯍꯟꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯁꯨ ꯎꯕꯗ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯊꯣꯛꯈ꯭ꯔꯒꯦ꯫ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯣꯡꯈꯣꯡ ꯑꯗꯨꯗ ꯄꯨꯔꯛꯂꯒ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯇꯥꯅꯤ꯫ ꯏꯄꯨ, ꯏꯇꯩꯃ ꯂꯩꯃꯒꯤꯁꯦ ꯑꯩꯅꯕꯨꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯝꯅ ꯂꯥꯏ, ꯑꯗꯣ ꯃꯥꯒꯤ ꯂꯃꯟꯗꯣ ꯈꯨꯝꯕ ꯂꯣꯏꯁꯤꯟꯖꯔꯁꯅꯨ꯫ ꯑꯐꯕ ꯕꯨꯠ ꯑꯃꯅ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤ ꯋꯥꯔꯛꯄꯁꯨ ꯌꯥꯏꯗꯅ ꯏꯄꯨ꯫ ꯌꯥꯏ, ꯋꯥꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯏꯄꯨ, ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯏꯃꯥ ꯍꯣꯏꯅ ꯑꯩꯁꯦ ꯁꯤꯈ꯭ꯔꯕꯣꯏ ꯈꯜꯂꯅꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯏꯇꯩꯃ ꯂꯩꯃꯅ ꯍꯥꯠꯈ꯭ꯔꯕ ꯐꯥꯎꯕ ꯈꯜꯂꯝꯃꯅꯤ꯫ ꯏꯄꯨꯒ ꯌꯥꯏꯔꯦꯜꯒ ꯄꯨꯟꯅ ꯅꯣꯛꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯥꯏꯔꯦꯜꯗꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯂꯒ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯌꯥꯏꯔꯦꯜ, ꯅꯪꯗꯤ ꯃꯔꯛ ꯃꯔꯛꯇ ꯏꯄꯨꯒꯤꯗ ꯂꯥꯛꯎꯀꯣ꯫ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯀꯦ, ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯏꯄꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯃꯝꯗꯤ ꯌꯥꯝꯅ ꯃꯝꯂꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯌꯥꯏꯔꯦꯜꯗꯣ ꯏꯄꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯀꯦ꯫ ꯏꯄꯨ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯌꯨꯝ ꯌꯧꯅꯅꯕ ꯆꯠꯂꯨꯀꯣ꯫ ꯏꯄꯨꯅ ꯌꯥꯏꯔꯦꯜꯕꯨ ꯑꯁꯨꯝ ꯌꯦꯡꯕꯗ ꯌꯥꯏꯔꯦꯜꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯁꯨ ꯏꯟꯅꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯏꯄꯨꯅ ꯑꯣ ꯂꯩꯃ, ꯌꯥꯏꯔꯦꯜꯁꯨ ꯈꯪꯏ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯃꯁꯨ ꯏꯟꯅꯔꯛꯑꯦ ꯍꯥꯏꯕ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯡ ꯃꯈꯣꯡ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯔꯒ ꯂꯩꯃꯗꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯔꯦꯜ ꯂꯩꯃꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯈꯨꯜꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫